ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯝꯅ ꯂꯥꯏ ꯇꯨꯡ ꯏꯟ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯅ ꯂꯥꯏ ꯇꯨꯡ ꯏꯟ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯕꯕꯤꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯁ꯭ꯀꯨꯜ ꯂꯣꯝꯗꯒꯤ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯅ ꯕꯕꯤꯅꯥꯗ ꯍꯟꯗꯛ ꯃꯈꯣꯏꯅ ꯁ꯭ꯀꯥꯁꯜ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛ ꯌꯥꯎꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯕꯤꯅꯥꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯍꯣꯏ ꯑꯩ ꯌꯥꯎꯕꯨꯗꯤ ꯌꯥꯝꯅ ꯌꯥꯎꯅꯤꯡꯉꯤ, ꯑꯗꯣ ꯄꯩꯁꯥ ꯂꯩꯇꯕꯁꯤꯗ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯣ, ꯑꯩ ꯕꯕꯥꯗ ꯍꯥꯏꯔꯒ ꯄꯨꯊꯣꯛꯍꯟꯒꯦ꯫ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯟꯊꯣꯏꯕꯤꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯔꯤ, ꯃꯗꯨꯒ ꯃꯍꯥꯛꯀ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯕꯕꯤꯅꯥ ꯍꯣꯏꯒꯤꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅꯤ, ꯑꯗꯨꯒ ꯕꯕꯤꯅꯥꯅ ꯌꯥꯏꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯃꯕꯨꯡ ꯑꯃ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯕꯤꯅꯥ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯅꯔꯛꯂꯕꯗ ꯂꯟꯊꯣꯏꯕꯤꯅ ꯑꯗꯣ ꯕꯕꯥꯗ ꯄꯩꯁꯥ ꯄꯨꯊꯣꯛꯍꯜꯂꯒꯦ, ꯅꯪ ꯆꯠꯂꯗꯕꯅꯤꯀꯣ꯫ ꯕꯕꯤꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯆꯪꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕꯤꯁꯨ ꯕꯕꯤꯅꯥ ꯍꯣꯏꯗꯒꯤ ꯈꯔ ꯆꯈꯠꯂꯒ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯤꯕꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯂꯟꯊꯣꯏꯕꯤꯗꯣ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯗꯀꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯥꯟꯇꯤꯗ ꯕꯕꯤꯅꯥꯁꯨ ꯁ꯭ꯀꯥꯁꯜ ꯆꯠꯅꯤꯡꯉꯦ ꯍꯥꯏ, ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯂꯩꯇꯕꯗꯣ ꯑꯩꯅ ꯄꯨꯊꯣꯛꯄꯤꯒꯦꯅ ꯍꯥꯏꯈ꯭ꯔꯦ, ꯏꯕꯥꯅꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯒꯤꯔꯤ ꯇꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯟꯇꯤꯁꯨ ꯈꯪꯂꯦ ꯂꯟꯊꯣꯏꯕꯤꯒ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯆꯠꯆꯔꯁꯅꯨ ꯍꯥꯏꯗꯨꯅ ꯕꯕꯤꯅꯥꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗ ꯌꯥꯔꯤ꯫ ꯁꯥꯟꯇꯤꯅ ꯌꯥꯔꯕꯅꯤꯅ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥ ꯗꯀꯨꯁꯨ ꯌꯥꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯔꯛꯄ ꯑꯁꯤꯗ ꯂꯟꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯕꯕꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯨꯔꯒꯦ ꯈꯟꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯕꯤꯅꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯆꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤ ꯂꯥꯛꯄꯗꯨꯗ ꯕꯕꯤꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯂꯥꯛꯄꯕꯣ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔ ꯂꯥꯛꯄ ꯃꯥꯜꯂꯤꯗ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯅ ꯄꯨꯔꯛꯏ, ꯑꯩꯅꯅꯦ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯀꯦꯅ ꯕꯕꯥꯗ ꯍꯥꯏꯕꯗꯣ ꯌꯥꯔꯛꯑꯦ ꯍꯥꯏꯕ, ꯃꯃꯥꯅꯁꯨ ꯌꯥꯔꯕꯅꯤ꯫ ꯕꯕꯤꯅꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯆꯠꯄ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯁꯥ ꯊꯤꯔꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯊꯤꯔꯝꯂꯤꯕ ꯆꯥꯛ ꯑꯗꯣ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯕꯕꯤꯅꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯕꯕꯤꯅꯥꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯁ꯭ꯀꯥꯁꯜ ꯆꯠꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯍꯌꯦꯡ ꯍꯥꯏꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯌꯦꯡꯅ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯌꯦꯡ ꯑꯌꯨꯛ ꯁ꯭ꯀꯥꯁꯜ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯄꯣꯠ ꯄꯨꯕ ꯑꯃꯗꯤ ꯄꯩꯁꯥꯅ ꯀꯌꯥ ꯌꯥꯝꯅ ꯄꯨꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯇꯥꯅꯔꯤ꯫ ꯕꯕꯤꯅꯥ ꯍꯣꯏꯒꯤꯗꯤ ꯏꯃꯨꯡꯗꯣ ꯊꯣꯏꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯠꯇꯕ ꯃꯄꯥ ꯃꯃꯥꯅ ꯁꯨꯔꯒ ꯆꯥꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯄꯨꯒꯗꯕꯅꯣ, ꯁꯦꯟꯅ ꯀꯌꯥꯝ ꯄꯨꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯒ ꯑꯔꯩ ꯄꯨꯊꯣꯛꯅꯗꯨꯅ ꯇꯨꯡꯁꯤꯟꯅꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯂꯟꯊꯣꯏꯕꯤꯗꯤ ꯄꯩꯁꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯄ ꯅꯠꯇꯦ꯫ ꯃꯄꯥꯅ ꯍꯌꯦꯡ ꯅꯁꯥ ꯁꯣꯛꯊꯔꯛꯀꯅꯤ, ꯉꯟꯅ ꯇꯨꯝꯕꯁꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯥꯟꯁꯤꯟꯈꯤꯕꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯕꯕꯤꯅꯥ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯕꯤꯅꯥꯒꯤ ꯃꯅꯥꯀꯣꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯟꯊꯣꯏꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫
khonjal adu tabada babina mikap khangthok tholoi mahana mikap tholok ko matamda akoi badu ta koi lei leidun yingi aduga kaino hojik taribu khonjal adudi aigi imanabi lanthoibina kanbiyo haiduna kana lawbagi khonjal ni kari awaba nanglaba jano aibu hojik magi mayumda chatlaga amuktang hangusirane wakhalda khanjalbagi wani mahak tapna phatharaga mang haibisidi mangni khaladuna amu hipthakri mata maduta ikhang khanghaudana makoigi school gi excursion chadaba bus ado horon kanna khongduna yamna yangna makoigi thongal hentoktuna thauki mata maduda babina kanu toribasidi aije chalhaudredana pungsibo kya taraba jano aslo simba sumdalo nang haujai ifa ba khana babina phamungdagi phat kumthrai aduga kurong torokpa aduda babina gi mama mapa loi haugalakli aduga kaidorogi bi nang toribasibo ahing nungya yasida hairakpada babina ingangangna hauji sibu pung tara kya tarage babung hoi haujikti ahing gi pung ama makhai ani tarakpada mo ngai ni ne nati he nang pho haujikti hauno loislaga chatlage haibra na mapa na hairak di pho pham adu dababina ingangakse aduga haujikta akhoi school gi bus to yamna kan khonga sakhribadudi ahai chattida ai ta de da hai nang gi wakhang no wari ni ha chatling mandala masi kaido ma tawre masi ngaurak le masi hai tumuso yeng di numit taraga ne halaka du se na ko tha jalu chalu ai nong he ngala paga ipa da soidana hawdora kani ko babina karisu hayamdre ma ke phamung da changchinduna adhumak tungkhri matam madu haukibana mathangi nong alakle nong avung aphum torokpa aduda babina kanana su hawdoktrabasu mathana aduba hawgot charakli masidagidi babina phamungdagi phan chongthaduna mama mami tathokle iruja maithajari aduga school gi phijol sing sechallaga lanthoibi bu hawnabagi damak parpap chakhi matamadu da babina gi mama na ngai khoi nangbo paisa kharaga pikhi ne haiduna makha awang ko chenduna puruba paisa sing ado mama na machanupi babina da piri matamadu da babina na mama bu nusina yengamlaga ahawa chapoleraki ima hayamlaga chatkhri makoigi imung ngasida leiriba ahandagina angang phawwa school gi excursion chatpa haibase karino khangjaraktrabani adubu babina di chatpa phangjaba asida makoi loina ba haraujari bari paisa nusa yamna thokchadaba chakyam pokpa imung haibuduni babina yamna harauna lanthoibi gi mayumda changsilakli lanthoibi su loisenba loiramle babina lakpadu ubata lanthoibi su yamna harauna aisu loisenba loiri chatnaba tawrasi haiduna makoi ani do thorakli mapabongna lalo ai thinbirage lao haiduna mapabongi gari aduda lanthoibi amadi babina school jawna ba thilakli matau asumna babina amadi lanthoibi mamanabi mayam sing amadi oza sing aduga makoigi skasal chatkadoriba bus aduda tongkhatuna yamna harau nungaina skasal do chatli yengba yaba lambi yengi koiba yaba koiri matam se nungthilgi matam lansilakli numit tasilakadori phaja pham masum yengthorakpada laibakna thirisu makoigi gari gi injil do kaino bera ama letakpadagi yakhidri gari aduna yakhitaba da driver amadi handabal kumthaduna karida soiraba jano haduna yengsilari makoda leiriba jaga sisu mina kaya jatna driba haibadi mi khallatpa mafam amadani masidagidi gari gi handabal aduna phajan thina yenglo matungda gari asigi part ama yadre haibase khangle masidagidi driver aduna leiriba oja sing amadi satra sing aduda hauji gari asigi karino engine gi part ama yadre maram aduna mase sindrabadi thauba yararoi aduna ikoi khara ngaiminarasi sidagi ikoi leirudaba yararoi handabal tharaga lehelurage haiduna handabal do thakri handamel adusu banakada lakpa gari amada tongdura athumok chatkri matam se numit tasalaklabani numit tasalaklabagi amadi satra sing atuna makoi lerakpa polam cheram sing do makoi gi imung manungda utingbara ngawraduna mayum yamna thuna jonungba matam masida gari amu yasinlakta basida makoi hena sauning dibani adubu sauninge haiduna karamdi tawni ngaiba tabari ngai asumna ngaiba yaba ngarara matungda
ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯍꯦꯟꯗꯃꯦꯜ ꯑꯗꯣ ꯂꯥꯛꯂꯦ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯏꯟꯖꯤꯟꯒꯤ ꯄꯥꯔꯠ ꯑꯗꯣ ꯍꯥꯞꯆꯤꯟꯗꯨꯅ ꯁ꯭ꯇꯥꯔꯠ ꯍꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯊꯧꯅꯕ ꯇꯧꯔꯣ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯄꯥꯈꯠꯅꯔꯝꯂꯅꯤ ꯍꯥꯏꯔꯛꯄꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯝꯕꯤꯕꯨꯗꯤ ꯑꯁꯝꯕ ꯂꯝꯕꯤ ꯈꯔꯕꯨꯗꯤ ꯂꯩ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯪꯗ꯭ꯔꯕꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯀꯣꯛ ꯍꯦꯛ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯜ ꯑꯗꯨꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯑꯁꯝꯕ ꯂꯝꯕꯤꯗꯨꯗꯤ ꯕꯦꯔꯥ ꯌꯥꯝꯅ ꯀꯥꯕꯅꯤ ꯃꯈꯣꯏ ꯑꯉꯥꯡ ꯊꯣꯛꯑꯦꯅ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯩꯁ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁꯨꯝꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯅꯈꯤꯕꯗꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯎꯍꯧꯔꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯗꯨꯅ ꯑꯣꯖꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯝꯕꯤ ꯑꯁꯝꯕ ꯆꯠꯄꯗꯨꯗ ꯂꯥꯏ ꯇꯤꯟ ꯊꯣꯛꯑꯦꯅ ꯃꯤꯅ ꯍꯥꯏꯅꯕ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯄꯥꯈꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯍꯦꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯥꯟꯗꯦ ꯍꯦꯛꯇꯃꯛ ꯊꯧꯖꯤꯜꯂꯣꯁꯦ ꯈꯔ ꯊꯨꯅ ꯌꯧꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯦꯟ ꯔꯣꯗ ꯆꯠꯅꯔꯤꯕꯁꯤꯡ ꯂꯝꯕꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯍꯥꯏꯖꯤꯟꯈꯤꯕ ꯎꯃꯪ ꯋꯥꯃꯪ ꯑꯣꯏꯅ ꯇꯧꯕ ꯖꯒꯥ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯁꯟꯗꯨꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯧꯔꯛꯂꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯦ ꯏꯁꯨꯛ ꯁꯨꯛꯏ ꯅꯥꯛ ꯌꯦꯠ ꯎꯒꯤ ꯎꯃꯛꯇꯅꯤ ꯋꯥꯒꯤ ꯋꯥꯃꯛꯇꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯕꯁ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯂꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯋꯥꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯧꯅꯤꯡꯂꯛꯂꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯦꯞꯇꯅ ꯑꯁꯨꯝ ꯊꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯍꯦꯟꯗꯃꯦꯜ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯈꯤꯕꯖꯥꯠꯅꯣꯅꯦ ꯂꯥꯏꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯑꯁꯣꯝꯅ ꯈꯪꯍꯥꯏ ꯈꯪꯖꯤꯜ ꯍꯪꯉꯛꯄꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯔꯤꯁꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯀꯥꯔꯁꯟ ꯂꯥꯛꯄ ꯁ꯭ꯀꯨꯜ ꯕꯁ ꯑꯃ ꯌꯥꯝꯅ ꯊꯧꯔꯛꯂꯒ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ ꯌꯥꯅꯤ ꯑꯗꯨꯗ ꯑꯉꯥꯡ ꯈꯔ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯈꯤ ꯕꯁꯀꯤ ꯃꯤꯡꯁꯦꯟꯅ ꯌꯥꯟꯕꯗꯒꯤ ꯑꯉꯥꯡ ꯀꯌꯥꯗꯤ ꯃꯉꯛ ꯇꯠꯂꯒ ꯁꯤꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯔꯒ ꯑꯗꯨꯃꯛ ꯂꯩ ꯍꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯗꯨꯅ ꯑꯣꯏꯇꯥꯔꯦꯅꯦ ꯉꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯂꯝꯕꯤ ꯑꯁꯤꯗ ꯐꯥꯎꯔꯛꯄꯗ ꯑꯉꯥꯡ ꯈꯔ ꯀꯩꯀꯨꯂꯣꯄꯤ ꯁꯥꯟꯅꯍꯧꯋꯦ ꯑꯩꯗꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯋꯥ ꯅꯣꯛꯂꯤ ꯍꯦꯟꯗꯃꯦꯜ ꯑꯗꯨꯗꯤ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯐꯥꯒꯤ ꯇꯥꯊꯣꯛꯏ ꯍꯥꯏꯗꯨꯅ ꯈꯔ ꯋꯥꯔꯧꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯂꯪꯉꯤ ꯈꯔ ꯑꯃꯗꯤ ꯎꯞꯁꯤꯜꯂꯒ ꯇꯨꯕ ꯌꯥꯎ ꯃꯔꯣꯟ ꯂꯣꯟꯁꯤꯟꯕ ꯌꯥꯎ ꯇꯧꯔꯤꯕꯅꯤ ꯒꯥꯔꯤ ꯑꯗꯨꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯖꯤꯜꯂꯛꯄꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯕ꯭ꯔꯦꯛꯄꯨ ꯑꯗꯨ ꯀꯟꯅ ꯐꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯑꯣꯖꯥꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯊꯧꯔꯣꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 3 ꯊꯣꯝꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯦꯟꯗꯃꯦꯜꯗ ꯌꯦꯡꯂꯛꯏ ꯍꯦꯟꯗꯃꯦꯜ ꯑꯗꯨꯅꯁꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤꯗꯣ ꯊꯧꯈ꯭ꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯨꯝꯂꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯜ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯍꯦꯛꯇ ꯊꯧꯕꯤꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦꯍꯦ ꯑꯉꯥꯡ ꯒꯥꯔꯤꯅ ꯊꯣꯝꯈꯤ ꯍꯥꯏꯔꯤꯕꯅꯤꯅ ꯀꯩꯗꯧꯒꯦꯗꯣ ꯑꯩꯈꯣꯏꯁꯨ ꯀꯨꯝꯊꯔꯒ ꯁꯣꯛꯄ ꯄꯟꯕ꯭ꯔꯥ ꯌꯦꯡꯕꯗꯤ ꯐꯩꯗꯅ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯃꯦꯜ ꯑꯗꯨꯅ ꯑꯣꯖꯥ खर थोन थौबिरो थौबिरो केदरगे ओजा हेंदमेल अदुना गिरी तक्सिल्लकपदुदा ड्राइवर अदुसु होय हाइदुना स्टार्ट तौदुना गाड़ी अदो थौब हौख्रि मतमरुदा ओजा सिंग अमति छात्र सिंग अदुना छात्र अहुम ख गाड़ी थोंखि हाइदो येंगसि हाइदुना गिरी तलकपदा हेंदमेल अदुना हौजब क्राइदगी छात्र दो नखो चबत खलगे येंगोने मी चनदबा असुक सुकपा बुथुई हाइबम फमसिदा गा मी मति मखोय अहुम गाड़ी थोंखिबदुबु मी ओइरमगदबा मानब्राने वफम मदु ताबदा मयामदो खंकी कीख्रे तुमिन लेनखी मसिदगी मखोय वाला अमता ngangnakhidri tumina dumak chatli matam aduda gari ado yang asum thorombadagi asum taptharak numai thangadi lambi gi matai amada thaujillaga tumina khamkhri hendamela do
ड्राइवर के मनाक चंगसिंदुना ओजा कइदौबिरगे मतम अदुदा ड्राइवर अदुना नंगने गाड़ी से ngaktan सेनरमो आई पालाब थोकी याद्रे याद्रे आई से वसाई खांगिमने ड्राइवर अदुगी मवोंग अदुदा हेंदमेलो इपा पाखना कइदुनि मसिगि ओजासिबो मफम मसिन नत्रबदि मागी मपान थोकुम लेत्रबा जाला अदुमना हाइरकपदा ओजासिंग अदुसु होइने अखोइसे मपान थोकनिंगी वारेने nganga kumsi asumna hairaga makham mathang loina kumnakri lanthoibi amadi babinadi thangna phami bani khoi ani di kibna loirabani lambi ajugi wari tarubada aduga lambi asida hanjan gari khawli basibu kari gino haiduna suyam sawri bani lairiba satra satri singa dusu loina mak sawnari bani masidagi di driver ado phana kuira phawa karakti oja singa dusu karakti लंथोइबी अमदी बबिनाना फमलिबदो बबिनाना थोनाव अदुगी मताई वाइदा फमलिबनी थोनाव अदुगी मनाक नकना बबिनादो फमलगा लंथोइबीदा वारी असुम सारी अइखोइसे मफम मजे जत्रबदी यादबगी मवोंगदा असोमदो ओइना कोक जत्के हाइदि वारी सनरी ngै लंथोइबीगी मनाकोंगदा मुरु सोनबा खोंजल लमा तारकपदगी बबिना करिनो अइगी नाकोंगदा मुरु सोलिबसिबो वफम मदुदा बबिनाना कइनो केम लेतिना ए कांग खरा पाइरि असम नाहरगा कांग खरा हातोखी लंथोइ बिसु कांग अंगबो ओरम माले खंदुना तुमिना लेख्रे मतम अदुदा बबिनाना महाकी नाकंद लेरिबा मिक्सल अदुदा करिगुम्बा ममी यमा तारकपदगी महांगा लेथोक्तुइ जेंगली मिक्सल अदुदा तारिबसी मंगक जाउत्रबा नुपी सात्री अमगी मसानी मदो मिक्सल अदुदा ममी सामी तारिबनी मधु उबदा बबिना यामना कना लौखलकली मरांगता फमलिबा लंथोइबिना कइदोरगे हाइदुना हंगी अदुगा अतै लेरिबा सात्र सात्री सिंग दुसु बबिनादा कइदोरगे बबिना हाइदुना हंगलकपदा बबिनाना हौजिकता स्वाइदा करागुमम लेपमि मा गेवदबमा अदोमना हाइरकपदा लेरिबा सिंग दुदि लोइनमक किनरी अदुगा ओजा अमदी ड्राइवर अदुसु काखलकली अदुगा मखोइ गाड़ी अदु थौबा हरकली बबिनादी कना कपली ओजा सिंग अदुना कइदोबा यारोबगे हाइदुना हंगलकपदा बबिनाना हौजिकता बस मनुंगदा नुपी मचा अमा मंगक तलगा लेपदो मिसिलसिदा ममी ताबदो अइना उहौरे हाइरकपदा ओजा सिंगना हाय किरिङै सिदा फागी मतंग जादेको हाइदुना बबिनाबु अरानबा ताहनखी मसिगी मतुंग बबिनासु तुबिना ममाइ नोनथरगा लेरि मतम अदुदा बबिनागी नाकंदा लेरिबा मिसल अदुता कोक लांगो थिलई बबिना यामना किना ममाइ अदो तपना मिसल अदोमदा लेसिलुरे महांगना असुमना लेसिलुबददी नुपी मचा अमा बस अदुगी मथक लोमदगी मकोक जुंगथरगा मांगोदा यिंगलगा लेरमलिबदु उरे मदु उरुबदगी बबिना खब्रेक खंगदुदा सोंथोरई अदुगा सोंथोरकपदसु लेथोइ अमदी लेरिबा सात्रसिंगदुदा थेंजिनबदगी महाग लेमाया तुसल्ली मयामना कइदोरगी मी बबिना नंगबो हाइदुना हंगलकपदा बबिनाना हौजिकता नुपी सात्री अमा मसा अदो मखाले जुंगथरगा बसकी असिगी मिंगसेलसिदा उख्रे हाइरकपदा मयामना अइखोइदि उहौदि करम नंगना उरिबनो हाइदुना मयाम थाजबिरमदि ngसाइदगी अकीबो वारी खरा लिबासिदा नमिता जोरी पारी पंगोदा उबो ओइरमगनी हाइरकपदगी बबिनाना फारे अदु ओरबदि अय असमकदा फमलरोय असिदा फमबसे अयमना किजरी हाइरकपदगिदि निपा अमना होय फारेसे अय फमलगेसे हाइदुना क्लास 10 कारबा छात्र अमना अदोमदा ओइना फमख्री अदुगा छात्र अदुगी हेक मथंगना लंथोइबी फमली अदुगा लंथोइबीगी मथंगना बबिना फमली मतौ असुपना मखोइना फमदुना चटलपदगिदि करि अमदा तरोखिद्रै फनयाम सांग थौरकली असुपना थौरिङै मतमदुदा निपा अदुगी मखों मागी खुबोम अदुदा करिगुम्बा मना कक असुम थिलई कयुने इंगु थिलकली बसिबो हाइदुना निपा अदुना नोनथरगा येंगुबदि अंगांग नुपी मचा सात्री नुपी अमा मसादो इहिंग ना हिंग तैरगा ममायादो ngsangang unsa खोखिबगी मवंग लेरमलगा उपरा उपलगा हाइबदी सन सरप तौरगा फाक्थरगा लेरमलै मधु उरुबद नुपा अदुसु हाइबदी सात्र अदुसु खंगदुना हौगतपदा लुखम अदुना ममांगदा लेरिबा सिट अदुदा थोमदुनबदगी लुखम अदो इ खर थोकले महाक्सु मफमसदा बुट लेरे हाइदुना कोइलाउ लाउरी मयाम पुना मया लांगले बस अदुगी मनुंगदा असुमना मयाम सिगतुना कोइलांग लांगनरकपा अदुदा ड्राइवर अदुना मयाम केमता किरगनुसे लंबी असे लांथोरकदोरे असुमना होरोन अदो यामना हौना खोंगगा गाड़ी अदो यांगना अदुमक थौरकली मयाम पुना मक्ति किनबना लोइरबनी
ꯕꯕꯤꯅꯥ ꯈꯛꯇꯪ ꯇꯧꯕꯗ ꯅꯠꯇꯅ ꯕꯕꯤꯅꯥꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯐꯝꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯗꯨꯕꯨ ꯂꯟꯊꯣꯏꯕꯤꯗꯗꯤ ꯀꯔꯤꯃꯇ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯝꯕꯤ ꯑꯗꯣ ꯂꯥꯟꯕ ꯐꯥꯎꯗꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯂꯝꯕꯤ ꯂꯥꯟꯊꯣꯔꯛꯄ ꯑꯃꯗꯤ ꯒꯥꯔꯤ ꯃꯆꯥ ꯒꯥꯔꯤ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯌꯥꯝꯁꯤꯡ ꯀꯣꯏꯆꯠ ꯆꯠꯅꯔꯤꯕ ꯑꯃꯗꯤ ꯗꯨꯀꯥꯟ ꯃꯆꯥ ꯀꯌꯥ ꯑꯃꯅ ꯃꯩ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯀꯤꯅꯔꯝꯕꯁꯤꯡ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯁ꯭ꯀꯨꯜꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯁꯤꯡꯗꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯀꯨꯝꯅꯍꯧꯔꯦ꯫ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯕꯕꯤꯅꯥꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯕꯕꯤꯅꯥꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯏꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯩꯒꯤꯗꯃꯛꯇ ꯊꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯟꯊꯣꯏꯕꯤꯅ ꯒꯥꯔꯤ ꯌꯥꯔꯛꯇꯕꯗꯒꯤ ꯁꯦꯝꯂꯔꯤꯉꯩꯗ ꯊꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯟꯊꯣꯏꯕꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯕꯕꯤꯅꯥꯗ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯥꯏꯅꯔꯝꯂꯒ ꯕꯕꯤꯅꯥꯁꯨ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯤ꯫ ꯑꯗꯨꯒ ꯂꯟꯊꯣꯏꯕꯤꯁꯨ ꯉꯁꯥꯏ ꯕꯕꯤꯅꯥ ꯑꯃꯗꯤ ꯅꯤꯄꯥ ꯑꯃꯅ ꯇꯧꯈꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯤꯅꯥꯁꯨ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯃꯥ ꯍꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯃꯆꯦ ꯍꯣꯏꯗ ꯂꯣꯏꯅꯃꯛ ꯎꯠꯂꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯕꯕꯤꯅꯥ ꯂꯩꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯖꯕꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯑꯆꯥꯄꯣꯠꯁꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯕꯁ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯊꯧꯔꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯂꯩꯇ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯦꯟꯗꯃꯦꯟ ꯑꯗꯨꯗ "ꯍꯣꯏ, ꯑꯣꯖꯥ ꯃꯥꯏꯕ ꯑꯃ ꯂꯩꯕꯗ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅ ꯆꯥꯎꯕꯤꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯣꯖꯥ꯫ ꯆꯥꯎꯕꯤꯇꯣꯟ ꯍꯥꯏꯕ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯃꯗꯨ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯁꯦꯡꯇꯣꯛꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯍꯦꯟꯗꯃꯦꯟ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯑꯗꯨꯒ ꯕꯁ ꯑꯗꯣ ꯌꯥꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯕꯅꯤ꯫ ꯕꯁ ꯑꯗꯣ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯎꯍꯧꯗꯕꯗꯒꯤ ꯃꯥꯅ ꯄꯨꯔꯛꯄ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯃꯒ ꯊꯣꯝꯖꯤꯟꯅꯕꯗꯒꯤ ꯕꯁ ꯑꯗꯣ ꯁꯥꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯃꯦꯟ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯒꯤ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯄ ꯆꯥꯎꯔꯕ ꯇꯥꯇꯥ ꯑꯗꯨꯕꯨꯗꯤ ꯀꯔꯤꯃꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯧꯗꯦ꯫ ꯃꯃꯥꯏ ꯈꯔ ꯀꯥꯏꯕ ꯅꯠꯇꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯃꯊꯪ ꯁꯟꯗꯣꯔꯛꯇꯨꯅ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯕꯕꯤꯅꯥ ꯍꯣꯏꯗꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯏꯁꯀꯥꯔꯁꯟꯒꯤ ꯆꯠꯃꯤꯟꯅꯈꯤꯕ ꯕꯁ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯕꯁ ꯑꯗꯨꯁꯨ ꯁꯥꯊꯤꯅ ꯁꯣꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯃꯦꯟꯁꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯇꯥꯔꯛꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯇꯧꯔꯛꯇꯕꯅꯤꯅ ꯃꯈꯣꯏꯗꯣ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯕꯤꯅꯥꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯃꯆꯥ ꯈꯔꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯇꯧꯕꯒꯤꯗꯤ ꯕꯕꯤꯅꯥ, ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯁꯀꯥꯔꯁꯟ ꯆꯠꯄꯒꯤ ꯄꯨꯈꯤꯕ ꯕꯁ ꯑꯗꯨꯕꯨꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯤꯈꯤꯕꯗꯣ ꯕꯁ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯊꯧ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯕꯁ ꯑꯃ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯁ ꯑꯃ ꯑꯣꯏꯅ ꯏꯁꯀꯥꯔꯁꯟꯒꯤ ꯕꯁ ꯑꯃ ꯑꯣꯏꯅꯁꯨ ꯃꯈꯣꯏꯅ ꯅꯦꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯁ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛꯀꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏꯃꯤꯔꯁꯤꯡ ꯑꯗꯨꯅ ꯕꯁ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯃꯦꯟ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯕꯕꯤꯅꯥ, ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯅꯤꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯐꯝꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃꯗꯤ ꯃꯤꯡꯁꯦꯜꯅ ꯌꯥꯟꯕꯗꯒꯤ ꯃꯉꯛ ꯇꯠꯈ꯭ꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗꯅꯤ ꯕꯕꯤꯅꯥꯅ ꯐꯝꯈꯤꯕꯗꯣ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯕꯤꯅꯥ ꯃꯇꯣꯝꯇ ꯎꯍꯩꯗ꯭ꯔꯕ ꯀꯌా ꯎꯈꯤꯕꯗꯣ꯫ ꯑꯗꯨꯒ ꯅꯤꯄꯥ ꯁꯥꯇ꯭ꯔ ꯑꯃ ꯆꯪꯂꯛꯈꯤꯕꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯐꯝꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯐꯝꯕꯒꯤꯅꯤ ꯃꯉꯣꯟꯗꯁꯨ ꯊꯧꯗꯣꯛ ꯀꯌꯥ ꯎꯈ꯭ꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯈꯔ ꯀꯨꯏꯅ ꯍꯦꯟꯅ ꯐꯝꯈꯤꯕꯗꯤ ꯕꯕꯤꯅꯥꯅꯅꯤ꯫
ꯃꯔꯝ ꯑꯗꯨꯅ ꯕꯕꯤꯅꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯧꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯕꯕꯤꯅꯥꯅ ꯑꯉꯥꯡ ꯈꯔ ꯀꯞꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯕꯅ ꯄꯣꯞ ꯇꯥꯔꯒ ꯇꯨꯝꯅꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯈꯔ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯃꯨꯛꯅ ꯍꯦꯛ ꯀꯞꯄ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯔꯛꯄꯗ ꯕꯕꯤꯅꯥ ꯃꯁꯥꯗꯣ ꯏꯀꯤ ꯀꯤꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯅꯣꯛꯄꯨ ꯀꯞꯄꯨ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯇꯣꯝꯗ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯥꯁꯣꯂꯣꯅ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯕꯕꯤꯅꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯕꯤꯅꯥ ꯍꯩꯃꯥ ꯀꯩꯅꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯕꯤꯅꯥꯗꯣ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯕꯕꯤꯅꯥ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯀꯅꯥ ꯊꯣꯛꯈꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯤ, ꯑꯗꯨꯁꯨ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯒ ꯀꯞꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯕꯕꯤꯅꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯀꯥꯡꯈꯗ ꯃꯤ ꯀꯞꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯒ ꯀꯥꯡꯈꯔꯣꯝꯗ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯅꯣꯟꯊꯔꯒ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯌꯥꯒꯗꯣ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯤꯠ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯒ ꯃꯁꯝ ꯃꯅꯥ ꯊꯥꯗꯔꯒ ꯐꯃꯨꯡꯒꯤ ꯀꯥꯡꯈꯗꯨꯗ ꯄꯥꯛꯊꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯕꯤꯅꯥ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯉꯛ ꯆꯥꯎꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯕꯕꯤꯅꯥ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅꯃꯛ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥ ꯋꯥꯈꯜ ꯃꯥꯡꯂꯒ ꯐꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯕꯕꯤꯅꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯧꯗꯣꯛꯂꯤ꯫ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡꯗ ꯕꯕꯤꯅꯥ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯀꯥꯔꯁꯟ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯤ, ꯑꯩ ꯌꯥꯝꯅ ꯀꯤꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯄꯥꯅ ꯍꯩ ꯉꯁꯤꯒꯤꯗꯤꯅꯦ ꯈꯥꯡꯂꯣ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯈꯤꯒꯦ, ꯑꯗꯨꯗꯨꯒꯅꯦ ꯑꯃꯥꯏꯕ ꯑꯗꯨꯗ ꯇꯥꯟꯅꯔꯒ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯧꯔꯁꯤ꯫ ꯅꯪꯁꯤ ꯂꯩꯃꯥꯡ ꯌꯦꯠꯂꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯏꯁꯀꯥꯔꯁꯟ ꯆꯠꯆꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤ ꯍꯟꯗꯛ ꯈꯛꯇꯪ ꯅꯪꯅ ꯆꯠꯄ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯕꯤꯅꯥꯗꯣ ꯃꯃꯥꯒ ꯑꯣꯏꯅ ꯇꯨꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅꯍꯧꯔꯤ꯫ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝꯁꯦ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯕꯕꯤꯅꯥ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯃꯃꯤꯠꯇ ꯍꯧꯖꯤꯛꯁꯨ ꯁꯪꯁꯪꯅ ꯎꯔꯤ꯫ ꯃꯃꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯇꯨꯝꯗꯨꯅ ꯕꯕꯤꯅꯥ ꯅꯣꯡ ꯑꯗꯨꯃꯛ ꯉꯥꯟꯈ꯭ꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯃꯍꯥꯛ ꯏꯔꯨꯖ ꯃꯥꯏꯊꯖꯔꯤ, ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯔꯅꯨ, ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯙꯨꯞ ꯀꯦꯟꯗꯜ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯒ ꯕꯕꯤꯅꯥꯒꯤ ꯃꯄꯥꯕꯨꯡꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯏꯕ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥ ꯗꯀꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯃꯁꯤꯡ ꯑꯃꯒ ꯄꯨꯟꯅ ꯕꯕꯤꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯕꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯥꯟꯅꯕꯒꯤ ꯃꯄꯥ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯉꯟꯇꯥꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯂꯟꯊꯣꯏꯕꯤꯗꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥꯕꯨꯡꯅ ꯂꯟꯊꯣꯏꯕꯤꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯋꯥꯍꯪꯅꯣꯅꯦ ꯏꯕꯦꯝꯃ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯕꯤꯅꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥꯕꯨꯡ ꯗꯀꯨꯗ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯗꯀꯨꯅ ꯅꯪꯉꯣꯟꯗꯁꯨ ꯃꯗꯨ ꯊꯣꯛꯂꯕ ꯋꯥ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯔꯣꯟ ꯇꯥꯍꯧꯗ꯭ꯔꯤ, ꯅꯠꯇꯦ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯤꯅꯥꯅ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯁꯨ ꯉꯔꯥꯡ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯎꯈꯤ, ꯈꯣꯟꯖꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯗꯀꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯂꯟꯊꯣꯏꯕꯤꯒꯤ ꯃꯥꯃꯁꯤꯡ ꯊꯣꯛꯄ ꯑꯗꯨꯒ ꯄꯨꯟꯅ ꯍꯧꯒꯠꯇꯨꯅ ꯅꯄꯥꯕꯨꯡꯗꯤ ꯀꯥꯏ ꯆꯠꯈꯤ ꯏꯕꯦꯝꯃ?
matam aduda babinana maiba ma koruni haidu chakhi wafam aduda takuna o pare pare maiba ma koruga yengthokhlu aikoi su oza amaiba amatang koruga yengthokhallage karino haibu khangtoke haidna duk lakpani wafam khara se hairam laga satkhri matam madu haukhri haujikti nungthulgi matam oisalakle matam aduda babinagi mapa bungdo yumlomda halakli matam aduda babinagi mamana kaidoragi amaibadubu phanglabro wafam aduda babinagi mapa bung aduna phangle koi thiba yaba thirurakanda mamai thangda inak nakna khoigi khul thangnabada ama lairamle mana haibada ngasi nongmani ni di mahak yakhiro yedana hairakli kari haigada mono khangdre aina yamna kana haijakhibani matam aduda mahakna fare adu warabadi hayeng ayuk oina laklage ngasi gidi mahak sumana chathokani khangdabani na haibadi lai khurumbagi thoram lakani khangawdabani na thabak aba chatna ba haina khiba leire aduna ngasi di yararo yedna haihore magi du paisa khara pam mali yamna hai singba sabam su yauri adu bkhoi gidi kari tawni isa faraga loire aduna ngasi simati khoi khara chekchina leire siko hai khujula khamga do khara thadok naba tawsi asumna hairam laga babinagi mapa adudi mamanaba ma unagadaba lay haiduna adumak thokri matam adu haukhri sunakal amadana lanthoibigi mapa bunga mama adugana yamna kana koithi thibadagi amaiba ama phangnaduna lanthoibigi mayumda lakli amaiba aduna lanthoibigi manak hek jawrpaga thawai mi phattaba mana yetlaga leidana sidi ai ikui kuirina yeli sisu ngarangdagi ni ne wafam maduda lanthoibigi mapa takuna mani waja ngarangdagi ni mana halukli basi adumna hairakpa aduda amaiba aduna yani aina thoknaba aina thokpa pharanaba adumak tawrage ko ngai ko se ising asing khara porause aduga nakhoigi swaida laisang ama lei aingonda sawam phangi laisang adugi oirom thangba nakalda pukri amasu lei ai yimita ubagi wani ko pukri adugi mapanda ko sida hauriba pambi si kari pambi no di khangdre pambi sigi mapan si angangbaga angubugi yalaga sadi hariba pambi asigi masa matang poru aduga layedu sukhara poru ngaikho nakhoigi swaida laisang leibane matam aduda lanthoibigi mapa takuna hoyoja leile laisingdugi oromda pukri su lei hariba leidu leibradu ai amta yengjarukhigi hoi chalo asumna hainaraduna dakudo pukri adugi mapanda lei hobra haiduna kuithi thiri uchinna haibaga tawbaga maiba aduna hairakhiba lei adumak horam lei adugi masa amadi lei adu su heklaga maiba aduda poraktuna pirari matam si numidang waram oisalaklabani matam aduda amaiba aduna yare si orabadi lai tanba yarani hai ibema khara ne ngausan phajinarabadi yare ko kok chakro noi ga ikhui ga leminaba yabna tini kadai dagi lairam lenda leigedi haidada na khoina mira lamba oina suru naidaga leiriba sibu karigino chalo khara yeladi yare adumna hairu baduda lanthoibina yamna sauna amai baduda matin sichelli aduga aikona leiriba taiba ngasibu nungairamgani khanbra nakoina mapung phana laison tinson tawduna haunobi matungina mapung phana aikoibu losinbidabadagi aikoigi thawayase layamlenda changda taibang panda leibra leita marak charak leiduna aikhoyase milalamba onlo leibna natra masipunamak nakoina thogalibani haiduna amaibada songsellatuna masam phoduna phuri mayam chensillaktuna mahakpu khamdokli phari namsillaga thamlibani amaiba aduna ihe masing masol nga jo phatri ne pare nangna chatlu yadrabani na aina wore tanba tare asumna amaiba aduna hairam laga ising adu lewa khara soli lanthoibina tarokanu ko aina sauklabadi ne nupi masa sisu hingoi adumna hairapuda santi di swai hek lawi kayone hariba sibo isa nupi manga doribra haiduna amaiba aduna tumilayu kihalibani adumna hairaga
ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐ꯭ꯔꯥꯏ ꯂꯥꯡꯊ꯭ꯔꯩ ꯁꯨꯔꯅꯕ ꯍꯥꯞꯂꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯍꯦꯛꯂꯛꯄ ꯂꯩ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯔꯤ ꯑꯗꯨꯗꯨꯒ ꯂꯩ ꯑꯗꯨꯒꯤ ꯃꯁꯥꯗꯨꯁꯨ ꯂꯨꯞꯂꯒ ꯂꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯏꯁꯤꯡ ꯈꯤꯇꯤꯛ ꯈꯤꯇꯤꯛ ꯈꯤꯛꯊꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯂꯟꯊꯣꯏꯕꯤꯗꯤ ꯑꯗꯨꯃ ꯇꯧꯔꯛꯀꯅꯨ ꯍꯦ ꯑꯃꯥꯏꯕ ꯍꯅꯨꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯅꯍꯟꯐꯝꯗ ꯍꯜꯂꯨ ꯅꯇꯦꯐꯝꯗ ꯇꯤꯔꯨ ꯀꯔꯤ ꯀꯥꯟꯗꯕꯗ ꯌꯦꯠꯁꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯪꯀꯟꯗ ꯀꯟꯊꯔꯛꯂꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯑꯃꯁꯨ ꯁꯣꯜꯂꯤꯕꯅꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯂꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏꯕꯤ ꯑꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯂꯟꯊꯣꯏꯕꯤꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯁꯥ ꯑꯗꯣ ꯆꯤꯡꯊꯦꯛꯄꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯊꯦꯛꯇꯣꯛꯂꯝꯂꯒ ꯇꯨꯃꯤꯟꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯑꯃꯗꯤ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯨꯞꯁꯤꯜꯂꯒ ꯈꯤꯛꯇꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯈꯪꯂꯤ ꯊꯋꯥꯏꯃꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯁꯨꯝ ꯊꯣꯛꯈ꯭ꯔꯒ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯗꯨꯅ ꯍꯣꯏꯗꯣꯔꯛꯄꯗꯣ ꯕꯕꯤꯅꯥ ꯍꯣꯏꯗ ꯅꯛꯅꯔꯤꯕꯅꯤꯅ ꯕꯕꯤꯅꯥ ꯍꯣꯏꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯕꯕꯤꯅꯥ ꯍꯣꯏꯗ ꯆꯪꯈꯤꯕꯗꯣ ꯎꯍꯧꯗ꯭ꯔꯤ ꯃꯍꯥꯛꯇꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯟꯊꯣꯏꯕꯤꯗꯣ ꯐꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯈꯤꯛꯆꯟꯗꯨꯅ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛꯂꯕꯗ ꯂꯟꯊꯣꯏꯕꯤꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯁꯥꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯏ ꯂꯥꯡꯅ ꯐꯅ ꯇꯧꯔꯨꯕꯒꯤ ꯁꯌꯦꯡ ꯁꯌꯥ ꯄꯥꯝꯕꯣꯝ ꯏꯁꯤꯗ ꯁꯤꯙꯔꯤ ꯃꯁꯥꯗꯣ ꯋꯥꯕꯅ ꯇꯞ ꯇꯥꯔꯤ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤꯕꯨ ꯈꯔ ꯐꯔꯕ꯭ꯔꯥꯅꯦ ꯂꯟꯊꯣꯏꯕꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯁꯤꯗꯒꯤꯗꯤꯅꯦ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯔꯣꯏ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯔꯝ ꯃꯥꯜꯂꯦ ꯃꯗꯨ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯉꯝꯗꯥꯏꯗ ꯃꯍꯨ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯍꯟꯈ꯭ꯔꯦ ꯈꯔꯁꯨ ꯀꯨꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯉꯥꯛꯄ ꯉꯝꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯅꯕ ꯇꯧꯁꯤ ꯖꯟꯇ꯭ꯔ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗꯤ ꯃꯝꯁꯤꯜꯂꯛꯄ ꯐꯥꯎꯕꯗꯤ ꯃꯊꯧ ꯇꯧꯔꯝꯃꯤ ꯑꯗꯒꯤꯗꯤ ꯑꯍꯤꯡꯗꯒꯤꯗꯤ ꯃꯊꯧ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯜꯒ ꯂꯣꯏꯈꯤꯕꯅꯤ ꯖꯟꯇ꯭ꯔ ꯑꯁꯤꯅ ꯂꯝꯈꯥꯡꯗ ꯂꯝꯕꯤꯗ ꯉꯥꯛꯂꯒ ꯃꯥꯁꯤ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅꯗꯤ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯖꯟꯇ꯭ꯔ ꯑꯁꯤꯒꯤ ꯉꯥꯛꯊꯣꯛꯄꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯂꯣꯏꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯅ ꯖꯟꯇ꯭ꯔ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯑꯃ ꯁꯥꯔꯒ ꯍꯥꯞꯅꯕ ꯇꯧꯁꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥ ꯗꯀꯨꯅ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯁꯥꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯍꯌꯦꯡ ꯑꯩꯒꯤꯗ ꯂꯥꯛꯎ ꯁꯥꯔꯒ ꯊꯅꯝꯃꯒꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯆꯠꯈꯤꯅꯕ ꯇꯧꯔꯛꯄꯗ ꯂꯟꯊꯣꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯥꯃꯟ ꯈꯔ ꯄꯤꯕꯗꯒꯤ ꯑꯃꯥꯏꯕꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯕꯤꯅꯥ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯔꯤ ꯃꯁꯥꯗꯣ ꯅꯤꯡꯀꯣꯛ ꯅꯤꯡꯀꯣꯛ ꯂꯥꯎꯕ ꯀꯔꯤꯅꯣꯃ ꯑꯗꯨꯃꯛ ꯃꯁꯥꯗ ꯊꯣꯛꯅꯕꯒꯨꯝꯅ ꯑꯗꯨꯃꯛ ꯃꯁꯥꯗ ꯐꯥꯎꯖꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯤ ꯈꯨꯖꯨ ꯂꯈꯥꯝꯕꯨ ꯊꯥꯕꯨꯋꯣ ꯏꯁꯤꯡꯕꯨ ꯈꯤꯛꯇꯣꯛꯄꯨꯋꯣ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯆꯥꯅ ꯊꯛꯅꯅꯕ ꯂꯣꯏꯅꯃꯛ ꯇꯧꯈ꯭ꯔꯤ ꯕꯕꯤꯅꯥ ꯃꯁꯥꯗ ꯈꯔ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯇꯤ ꯃꯁꯥꯗ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯊꯕ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯕꯕꯤꯅꯥꯕꯨ ꯇꯞꯅ ꯇꯞꯅ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯍꯧꯗꯣꯔꯛꯂꯤ ꯕꯕꯤꯅꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯕꯕꯤꯅꯥꯗꯣ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯕꯕꯤꯅꯥꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯅꯪꯕꯨ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯕꯕꯤꯅꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯄꯥꯏꯔꯛꯏ ꯕꯕꯤꯅꯥ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗꯤ ꯎꯟꯃꯨꯛ ꯏꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃꯥ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯈ꯭ꯔꯦꯗ ꯂꯥꯛꯑꯣꯁꯦ ꯇꯨꯃꯤꯟꯅ ꯁꯤ ꯂꯥꯛꯁꯤ ꯅꯁꯥꯗꯣ ꯑꯩ ꯑꯣꯝꯕꯤꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯀꯨꯝꯊꯈ꯭ꯔꯤ ꯕꯕꯤꯅꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯤꯡꯂꯤ ꯕꯕꯤꯅꯥꯁꯨ ꯀꯗꯥꯏ ꯆꯠꯁꯤ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯑꯁꯨꯃꯛ ꯏꯟꯅꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ
ꯕꯕꯤꯅꯥꯕꯨ ꯑꯁꯨꯝ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯕꯕꯤꯅꯥꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯛꯏ꯫ ꯃꯤ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕꯅ ꯊꯣꯡ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯅ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜꯗꯤ ꯕꯕꯤꯅꯥꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ ꯇꯥꯍꯧꯔꯤ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯏꯆꯤꯡ ꯆꯤꯡꯅꯩ꯫ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯆꯪꯉꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯨꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯕꯕꯤꯅꯥ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯨꯠ ꯁꯝꯂꯒ ꯑꯁꯨꯝ ꯄꯣꯔꯛꯄꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ "ꯀꯗꯥꯏ ꯆꯠꯁꯤ ꯍꯥꯏꯕꯅꯣ ꯅꯪꯕꯨ? ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ?" ꯑꯗꯣꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ "ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯕꯑꯣꯟ ꯄꯥꯈꯟꯗ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯃ ꯂꯩꯔꯝꯕꯗꯒꯤ ꯕꯕꯤꯅꯥ ꯍꯧꯖꯤꯛꯈꯛꯇ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯃꯍꯥꯛ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯝꯃꯤꯁꯤꯅ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯑꯗꯨꯃꯛ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯕꯕꯤꯅꯥ ꯍꯧꯖꯤꯛꯇꯩꯒ ꯈꯨꯠ ꯁꯝꯂꯒ ꯂꯥꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯨꯠꯂꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯕꯤꯅꯥꯗꯣ ꯌꯥꯝꯅ ꯀꯤꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯈꯛꯇ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯥꯛꯂꯕꯒꯨꯝ꯫ ꯑꯗꯨꯒ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯏ ꯏꯆꯝ ꯆꯝꯃꯤ, ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯏ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯈꯛꯇ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯕꯕꯤꯅꯥ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯀꯧꯔꯤ꯫ ꯕꯕꯤꯅꯥꯅ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯅ "ꯑꯦ, ꯕꯕꯤꯅꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔ ꯃꯥꯜꯂꯦꯍꯦ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯄꯨꯗ꯭ꯔꯨꯡ ꯄꯨꯗ꯭ꯔꯨꯡ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯉꯛ ꯆꯥꯎꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯈꯗꯥꯡ ꯎꯅꯅ ꯄꯥꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯕꯕꯤꯅꯥ ꯃꯍꯥꯛ ꯖꯪ ꯂꯥꯎꯈꯤꯗꯨꯅ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯤꯕ ꯕꯕꯤꯅꯥꯕꯨ ꯀꯟꯅ ꯀꯟꯅ ꯍꯧꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯂꯥꯛꯅꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯊꯝꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ, ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯕꯕꯤꯅꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯏꯀꯣꯏ ꯏꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯃꯥꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯥ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯊꯣꯡꯒꯥꯟ ꯊꯣꯛꯏꯗꯨꯕꯣ? ꯅꯇꯣꯝꯇ ꯀꯅꯥꯅ ꯊꯣꯡꯒꯥꯟ ꯊꯣꯛꯎ ꯍꯥꯏꯒꯦ?" ꯑꯗꯨꯝꯅ ꯆꯩꯔꯛꯄꯗ ꯕꯕꯤꯅꯥꯅ ꯃꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯕꯕꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯆꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ "ꯑꯣ, ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯂꯥꯏꯅ ꯀꯧꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯐꯔꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯃꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯌꯦꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯃꯥ ꯅꯪꯒ ꯇꯨꯃꯤꯟꯅꯔꯣ ꯑꯉꯥꯡ ꯑꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒ ꯅꯪꯒ ꯉꯁꯤꯗꯒꯤ ꯇꯨꯃꯤꯟꯅꯔꯣ ꯃꯇꯝ ꯈꯔ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯕꯕꯤꯅꯥꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯑꯣꯏꯅ ꯇꯨꯃꯤꯟꯅꯈ꯭ꯔꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯑꯃꯗꯤ ꯇꯨꯝꯅꯈ꯭ꯔꯤ꯫ ꯕꯕꯤꯅꯥꯗꯤ ꯇꯨꯝꯊꯕꯒ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯪꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯕꯤꯅꯥꯒꯤ ꯃꯃꯥꯅ "ꯍꯩꯃꯥ, ꯇꯨꯝꯗ꯭ꯔꯕꯔꯣ ꯅꯪꯕꯨ? ꯇꯨꯝꯂꯣꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯕꯤꯅꯥꯅ "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯗꯦ꯫ ꯃꯤꯠꯁꯦ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯑꯩꯅ ꯎꯈꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯎꯔꯛꯏ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯕꯤꯅꯥꯒꯤ ꯃꯃꯥꯅ "ꯍꯣ, ꯑꯗꯨꯗꯣ ꯍꯌꯦꯡ ꯑꯃꯥꯏꯕ ꯂꯥꯛꯂꯒ ꯂꯣꯏꯅꯃꯛ ꯐꯔꯒꯗꯕꯅꯤꯁꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯔꯒꯅꯨ. ꯅꯄꯥꯕꯨꯡꯅꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯧꯔꯨꯒꯅꯦꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯃꯥꯏꯕꯗꯣ ꯌꯨꯝ ꯈꯪꯉꯝꯗ꯭ꯔꯕꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯍꯥꯏꯗꯅ." ꯕꯕꯤꯅꯥꯗꯣ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯗ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯉꯥꯊꯔꯛꯄꯒꯨꯝ ꯃꯉꯣꯟꯗ ꯁꯥꯍꯨꯝ ꯐꯪꯏ꯫ ꯕꯕꯤꯅꯥꯅ "ꯏꯃꯥ, ꯑꯩꯒꯤ ꯇꯨꯡꯗ ꯀꯩꯅꯣꯝꯃ ꯉꯥꯊꯔꯛꯏ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯕꯤꯅꯥꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ "ꯍꯥ, ꯀꯅꯥ ꯉꯥꯊꯔꯛꯑꯦ ꯍꯥꯏꯕꯅꯣꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯕꯤꯅꯥꯒꯤ ꯃꯅꯪꯒꯜꯗ
ꯐꯠ ꯃꯥꯗꯨꯅ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯕꯕꯤꯅꯥꯒꯤ ꯃꯃꯥꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦꯁꯦ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯍꯣꯏ ꯏꯃꯥꯅ ꯅꯈꯨꯠ ꯃꯥꯔꯛꯄꯗꯒꯤ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯝ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯕꯕꯤꯅꯥꯁꯨ ꯃꯃꯥꯗ ꯇꯨꯝꯃꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯕꯕꯤꯅꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗꯗꯤ ꯕꯕꯤꯅꯥꯒꯤ ꯃꯁꯥꯃꯛꯀꯤ ꯃꯃꯤꯡꯕꯨ ꯄꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯃꯥꯗ ꯏꯃꯥ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯤꯕꯁꯦ ꯏꯃꯥꯗꯤ ꯇꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯃꯥꯅ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯥꯗꯤ ꯇꯥꯗꯦꯅꯦ ꯈꯣꯟꯖꯦꯜ ꯑꯃꯠꯇꯁꯨ ꯇꯥꯗꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯍꯌꯦꯡ ꯃꯥꯏꯕ ꯂꯥꯛꯂꯒ ꯌꯦꯡꯍꯜꯂꯁꯤ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯕꯤꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯅ ꯕꯕꯤꯅꯥꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯁꯨ ꯇꯥꯔꯗꯨꯅ ꯍꯩꯃꯥ ꯂꯟꯊꯣꯏꯕꯤꯁꯦ ꯑꯌꯨꯛ ꯑꯁꯤꯗ ꯑꯩꯕꯨ ꯍꯧꯕ ꯂꯥꯛꯂꯤ ꯃꯥꯜꯂꯦ ꯀꯔꯥꯏ ꯆꯠꯁꯤ ꯍꯥꯏꯖꯅꯣ ꯃꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯕꯤꯅꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯃꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯕꯕꯤꯅꯥꯅ ꯀꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯃꯥ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯕꯕꯤꯅꯥꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯄꯥꯜ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯂꯤ ꯊꯣꯡ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯂꯣꯏꯅꯃꯛꯅ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯗ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯃꯥꯅ ꯍꯥꯡꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯕꯤꯅꯥ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯔꯛꯄꯗꯗꯤ ꯂꯟꯊꯣꯏꯕꯤ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯍꯩꯃꯥ ꯂꯦꯞꯄꯒ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯄ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯣꯁꯦ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣꯕ ꯅꯪꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯟꯊꯣꯏꯕꯤꯅ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯋꯥꯛꯀꯤꯡ ꯆꯠꯂꯨꯁꯦꯅ ꯍꯥꯏꯒꯦ ꯂꯥꯛꯏꯅꯤ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣꯅꯦ ꯕꯕꯤꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯇꯨꯡꯗꯒꯤ ꯍꯩ ꯕꯕꯤꯅꯥ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯕꯤꯅꯥꯅ ꯄꯥꯕꯨꯡ ꯑꯩ ꯂꯟꯊꯣꯏꯕꯤꯒ ꯋꯥꯛꯀꯤꯡ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯥꯏ ꯂꯟꯊꯣꯏꯕꯤꯗꯤ ꯀꯔꯥꯏ ꯕꯕꯤꯅꯥꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯟꯊꯣꯏꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯕꯕꯤꯅꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯑꯩ ꯈꯪꯉꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯩꯅ ꯆꯤꯡꯅꯈꯤꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯇꯥꯟꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯁꯨ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯀꯤ ꯂꯟꯊꯣꯏꯕꯤꯗꯨꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯕꯕꯤꯅꯥꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯄꯗꯗꯤ ꯃꯃꯥꯗꯨꯅ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯑꯩꯗꯤ ꯅꯪꯁꯤ ꯍꯧꯒꯠꯈꯤ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯍꯣꯠꯅꯈ꯭ꯔꯤ ꯕꯕꯤꯅꯥ ꯐꯃꯨꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯄꯥꯕꯨꯡꯗꯣ ꯑꯃꯥꯏꯕꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅꯕꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯑꯩ ꯑꯃꯨꯛꯇꯪ ꯀꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯣ ꯀꯧꯕ ꯆꯠꯈ꯭ꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤ ꯃꯁꯤ ꯇꯥꯟꯊꯣꯛꯇ꯭ꯔꯕꯗꯤ ꯕꯕꯤꯅꯥꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯉꯥꯎꯔꯛꯂꯒꯅꯤ ꯑꯗꯨꯒ ꯆꯥꯍꯩꯗꯕ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯒ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯕꯤꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯔꯤ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩꯃꯥ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯐꯠꯇꯕ ꯀꯔꯤ ꯂꯩꯒꯦ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯂꯣꯏꯅꯃꯛ ꯐꯒꯗꯕꯅꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯨꯠꯂꯝ ꯆꯔꯝ ꯂꯥꯡꯂꯣ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯨꯠꯂꯝ ꯆꯔꯝ ꯄꯨꯝꯅꯃꯛ ꯁꯨꯅꯅꯕ ꯂꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯕꯤꯅꯥꯒꯤ ꯃꯁꯥꯗ ꯇꯤꯟꯖꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯃꯊꯪ ꯇꯥꯟꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯖꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯣ ꯇꯌꯥꯡꯇ ꯁꯣꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯕꯤꯅꯥꯗ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯅꯉꯣꯟꯗ ꯌꯥꯝꯅ ꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯍꯥꯛꯅ
ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯅꯪꯒꯤ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯑꯗꯨꯝꯅ ꯑꯃꯨꯛꯇꯪ ꯂꯥꯎꯊꯣꯛꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯇꯤꯟꯌꯦꯠꯂꯤꯕ ꯂꯩꯌꯦꯠꯂꯤꯕꯁꯤ ꯀꯣꯛꯅꯅꯕ ꯍꯥꯏꯕꯗꯤ ꯂꯥꯏꯅ ꯇꯤꯟꯅ ꯌꯦꯡꯁꯤꯟꯈꯤꯕ ꯃꯤ ꯍꯥꯏꯕꯁꯤ ꯉꯥꯛ ꯂꯩꯇ ꯑꯗꯨꯃꯛ ꯂꯥꯏꯋꯣꯛꯅꯒꯟꯕꯅꯤ ꯃꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛ ꯖꯟꯇ꯭ꯔ ꯑꯃ ꯁꯥꯁꯤ ꯑꯗꯨꯅ ꯑꯩꯒꯤꯗ ꯂꯥꯛꯎ ꯖꯟꯇ꯭ꯔ ꯑꯃ ꯄꯤꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯨꯗꯤ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯑꯋꯥꯃꯟꯁꯨ ꯀꯠꯈ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯕꯕꯤꯅꯥꯗꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯤꯕ ꯍꯧꯔꯤ ꯃꯄꯥꯕꯨꯡꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯐꯣꯡꯗꯣꯛꯂꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯤ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯕꯕꯤꯅꯥꯁꯨ ꯕꯕꯤꯅꯥꯒꯤ ꯀꯥꯗꯨꯗ ꯇꯨꯃꯤꯟꯅ ꯀꯩꯗꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯕꯒꯤ ꯋꯥꯅꯤ ꯇꯨꯝꯕꯗꯤ ꯇꯨꯝꯅꯗ꯭ꯔꯤ ꯕꯕꯤꯅꯥꯅ ꯍꯦꯛ ꯂꯥꯎꯔꯛꯄꯒ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯀꯥꯗ ꯕꯕꯤꯅꯥꯒꯤ ꯃꯄꯥꯕꯨꯡꯗꯣ ꯏꯐ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯀꯔꯤꯝ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯕꯤꯅꯥꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡꯅ ꯇꯥꯔꯤꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯤꯅꯥꯒꯤ ꯃꯄꯥꯗꯣ ꯍꯧꯅ ꯅꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯛꯄ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃꯅ ꯃꯁꯥꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯒꯤꯔꯤ ꯂꯤꯟꯊꯠꯆꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯉꯛ ꯀꯛꯊꯠꯆꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯕꯕꯤꯅꯥ ꯌꯥꯝꯅ ꯀꯟꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯀꯤꯃꯟꯕꯗꯒꯤ ꯂꯥꯎꯊꯣꯛꯈꯤ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯤ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯃꯉꯛ ꯀꯛꯑꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯕꯕꯤꯅꯥꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕꯕꯤꯅꯥꯗꯣ ꯉꯛꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯐꯔꯦ ꯅꯪꯅ ꯀꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯃꯊꯪꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯄꯣꯊꯥꯔꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯕꯤꯅꯥꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯅꯕ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯕꯕꯤꯅꯥ ꯅꯨꯃꯤꯠ 3-4 ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯁ꯭ꯀꯨꯜ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯟꯅ ꯍꯧꯅꯔꯒ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯂꯥꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯕꯕꯤꯅꯥ ꯃꯈꯣꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯣ ꯃꯍꯧꯁꯥꯒꯨꯝ ꯀꯥꯔꯛꯈꯤ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯂꯕꯗ ꯅꯤꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯅꯍꯥꯟꯋꯥꯏꯗ ꯁ꯭ꯀꯥꯔꯁꯟ ꯆꯠꯄ ꯅꯨꯃꯤꯠꯇ ꯀꯩꯅꯣꯝꯃ ꯎꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤꯕꯗꯣ ꯃꯍꯥꯛꯁꯨ ꯂꯥꯏꯇꯤꯟ ꯀꯌꯥ ꯎꯠꯅꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯈꯨꯔꯨꯝꯗꯨꯅ ꯐꯔꯛꯄꯗꯒꯤ ꯃꯍꯥꯛ ꯉꯔꯥꯡꯇ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯇꯝꯅꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ